ngasi special content mo ina phong kibase phong hoyelan pawdigi editorial page tagi lakhosara kanda wairu bada Chaoraklaga Khatpa bu Chaokhatpa Koubra haiba special content ma mayam na thamjage mayam su loi phomiyeng tamin sen su channel sigi maikeri gi mayam na thamjari matam sida irang thangpham asi makhal makha okha kyamna hengalakle haibi hari oiriba satnariba lamdam sigi kunagi phibam sidadi tayonaba natraga hena nganmanbadagi irang oina uba oirambas yai khunagi leibak thibani haibatai amoromda ngasi mi kharanadi sakholakpani haiba adubu masi saudi sakhatlebu masigi sakhat asi mawong jab sakhat amadi haujuk phawi oinadi oi phatri khunai sina globalization gi matam asida malemgi atai mapan gi sakhatpa mayamdu haijilaktabasu yadaba aduga lamdam sigi hanagi satna rolgadi amuk taina onabu oiba smak yamna bera karibasi masidani aikhoida akaiba mu oirakliba aikhoigi lamda sanadaba posagadu nauna hawdolakpa matam asida sarangnaba nuwaitaba kya urakpa tabani hanagi leijariba satnabi sing muthat paibasi afaba thawdo amanati manipur haujik imada ima kaunaratre thamoigi mari ama itatale mamiga imaga imana aikhoigi di fajabe heli mami kauragana ina kaira khunba thagwang ba imung malik ima kauragana lairaba khungangi imung malik thabal song badanatana nupi ga nupa ga khut ka samnaraga mimang na satpa si aikoi swai da hauju maki oinadi yengbada yamna nuwaitaba poe dubo masi yamna di uba hore thabal song bugumna film number gumbadagi hena nupi ga nupa ga soknaba samnaba yadaba lamdamni migidana madu yai adubu masi swai dadi migi miyengda akai biyamna oiri mafam amadana yamna fajaba satnabi ama oibi yai adubu mafam sidadi khara pharak tari matamgi matu ina yarakpa yari yaraktabasu yari si bista maphi marol matat Setlaga Leingoi mathakta tharo malo olaga leiriba mayam adu oktega hairuba yaroi akhoibudum oktaba takadoribani nakal amaromda matamgi anauba yawoni haina khanjaba maromda masiga aikhoigi leijarambaga mukhainarakpa thokpa sini uribasi matam asida nupa amadi nupiga mari leinana siba misimina kaya marang kairakpa si nupi nupa khara komna satminabagi tholakpa kaya amasu yoribani chawkhalakpagi matungina lakliba ahongba kaya singasi hiram kudimaktani wangang sangang phije saksa lamsa sajat yumlai kairei sijinariba polam sairam wakhalon sinpham satnalol punamasi punghong honglakpa si aikhoigi hana leijaram liba sigadi yamna sunadre masibu yaningba mari yaningdaba haiduna makhal ani thokna leiri aikhoigi khunaida honglakliba kayagi mami pumba si karamba malemgi phurup amagi mami no haibasi laksinbada yamna wana thoklaba matamni Korea gi India gi America gi Russia gi Australia gi China gi Africa gi loina surabani yansilakli basi haibadi malemasi hangam maru mukta piksinkhre amaga loina paw faunare itotonare leba amaga iman manarakle mausagumna tuan ubagi sangyamna hantarakle masigi globalization gi rollerna malemgi phurup khudingmapu takhairakli asiguma phibam sina aikhoibu khunaibu phibam kaina uhali awon bakya aduna aikhoibu awaba nuwaitaba piragadi madu khara thadokpa tabani iriba wakhalloldadi isagi phrupki adubu iriba computer adubuna China na sai aduga habliba software na America na sari Windows operating system hapli khudam gi masakni malemasi yan sinarakli amato oikhalakli aikhogi irol sakliba matam isai sing Bengali malamia adudagi Hindi malamia adudagi amuk western music manchilakli Tamil malakli mathang yamna malakpa yari Hindi isai sohjukti Hindi isai mankidaba kuirakli Punjabi Tamil malakli khara lairaga Chinese natragana Korean isai amuk mankibiyai masi yaningdaba dum tholakani atopa phurup singi maphamnasu awonbagi saithing asi loinamak phangnari bangaktani awon bana tingkhang ohenduna khunai khuyar tum oina yuhanbadi phati oirakliba ahongba mayamasi aphabasu yaw amusum phatabasu yawye akaibasu oibiyai kaidabasu oibiyai hanagi leijaramaga sasinadabadagisu phatti haibiyai leisabi masa amaga pakhang amaga musiba blab ama thalaga amamba ka amada pung kya phamanba sengphattaba leikol
pakhang laisa irang pokna phamohen ba yausang mamang amadi matungi thabal mamai son thabi atheng mapok thabal songna bi kya huri mobile phone asi phakraba khulaina mani masu sijinaba hairagadi nupi oibisingi thawai hingphamni haitragana thawai mangpham amani nupi kya mobile phone ni khuthangdagi asiana yaukre Facebook te natai sadaba wari comment pinaba sat tawnaba natai sadaba photo thanaba kya tawrabadi nupi adu soidre awa phamna taraknabagi lambi yatpadi masi nupi singi nupa singadugi maphamdadi ngehaki ngaunaribanina nungainaribanina kariyamata amang boina udabadi yai masigi amang badu khudak khamngamloi honglibani sakhotlibani haidunasu tungmang yengdana tawbudi amang boirakani matam khragi mamangda nupina yen sabasi noknarami nupina khongrau setpasu mayum panba khangdaba makai noknarami haujingna khongrau setpi ngakta lambi dore New Year gi matamda nupina nganu yen phongna yalaga satpa unari ningol sakaubuda yen thongle imphal gi yen thongba angau bu yonba dukan kya da nupina yen thongba sawa sangbada sandol sawa thilaga nat ki phizol selaga tholakpa unare masi hana yarampote phana yamnadi komthoklabani aikhogi khunai si haujikti komthoklakliba si ahongmani sakhum leirangda haujiki matamda nganu yen ok thongbasi ahallamanna shirage makhai yaramde ngasidi matam amada sakhum leirangda nganu yen thonglaga sawada ahallamana athingba piramba angang sing aduna hanubo hanubi oiraktuna sakhum leirangda yen nganu thongboda akaiba leitraba imung yam khalakle khunai adu yamna kaiba kaidaba awon ba haibasi asum masana tapna laksai aikhoigi khunaina yaning loidaba mitna roidaba liri khoiriba ing tapa thaksi khaksi naiba naibi nupi nupa amamamdi oinaba aikhoigi khunai si belu kayabu ngaktuna thamba tangai phade anaubo matamgi ahongba kaya sigi marakta matam amagi aikhoigi fajaraba satnavi thaksi khaksi ing tapa haibena singba punamasi laihanbada hena phajaba ama ugani phana ahongba lakle hairabasu thaksi khaksi ngakpabu phatti haina khangadra haiba ngasi hoyelan pawgi editorial page tagi loksoksaba Chaoraklaga Khatpa bu Chaokhatpa Koubra haiba wairu bada mayamna thamjage amsu mayamgi mot sungjai soiduna comment box ta pibiram moina channel sigi maikedi su mayamna thamjare duga mayam hauji state asida covid-19 positive oibigi sangsi khara hengalakpigi mami mayamna su unari aduna mayam soiduna matamgi sarkar na piba SOP guidelines sing mayam ngakna satminarakana covid-19 stigi mayam lapna lamina sehna su channel sigi maikedi mayam ngi famdu su thamjari duga mayam huskuina di video si matang se lusinjarage duga soisudna mayam na anobo update pijarake mayam punna update ngamina sehna su channel sigi maikedi mayam ngi famdu thamjari and thank you